ꯂꯥꯛꯄꯤꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯍꯨꯠꯇ ꯉꯥꯒꯤ ꯃꯦꯂꯥꯒꯤ ꯇꯥꯏꯞꯇꯀꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯉꯥꯡꯉꯨꯔꯒꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤ ꯇꯧ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯇ꯭ꯔꯣꯟ ꯁꯂꯥꯛꯄꯝ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯅ ꯃꯌꯥꯡꯐꯥꯜ ꯇꯅꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩ ꯖꯒꯥꯁꯤꯅ ꯃꯌꯥꯡꯐꯥꯜ ꯀꯣꯡꯒꯣꯏ ꯁꯣꯔꯣꯛ ꯀꯣꯃꯥꯔꯃꯤ ꯍꯥꯏꯔ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯏꯁꯦ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯏꯁꯤꯡ ꯀꯥꯏꯔꯦꯅ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇ ꯐꯖꯅ ꯁꯦꯝꯃꯦ ꯍꯄꯥ ꯈꯟ ꯈꯣꯠꯇꯅꯀꯣ ꯑꯗꯨ ꯁꯦꯝ ꯈꯣꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 10:30 ꯁ꯭ꯋꯥꯏꯁꯤꯗ ꯏꯁꯤꯡꯁꯦ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯛꯄꯗꯒꯤ ꯍꯄꯥ ꯈꯥꯔꯤꯕ ꯈꯣꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯇꯥꯎꯊꯔꯒ ꯂꯩꯔꯝꯕ ꯉꯥ ꯀꯨꯡ ꯂꯣꯏ ꯇꯥꯎꯊꯈ꯭ꯔꯦ ꯑꯗꯣ ꯆꯥꯛꯀꯧꯕꯗ ꯌꯣꯟꯒꯅꯤꯅ ꯑꯁꯥ ꯇꯧꯔꯝꯕꯅꯦꯕ ꯉꯥꯁꯦ ꯀꯌꯥꯃꯨꯛ ꯆꯥꯡ ꯉꯥꯁꯦ ꯀꯣꯝ 4ꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡ ꯀꯣꯝꯁꯤꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯣꯝ 3 ꯑꯃ ꯅꯥꯀꯟꯗꯒ ꯀꯣꯝ ꯃꯔꯤꯁꯤꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯀꯣꯝ 4ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 8 ꯑꯃꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯇꯧꯔꯦ ꯉꯥ ꯃꯆꯥꯁꯨ ꯌꯥꯎꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯗꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯍꯨꯠꯇ ꯉꯥꯒꯤ ꯃꯦꯂꯥꯒꯤ ꯇꯥꯏꯞꯇꯀꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯉꯥꯡꯉꯨꯔꯒꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯦ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯀꯥꯏꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯐꯦꯠ ꯍꯦꯜꯞ ꯇꯧꯕꯤꯕꯗꯣ ꯄꯥꯝꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥ ꯂꯥꯛꯀꯦ ꯏꯟ ꯊꯥꯐꯝ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯪꯉꯦꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯝꯇ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯂꯩꯔꯦ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒꯁꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯊꯥꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯉꯛꯇꯦ ꯄꯥꯡꯗꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯁꯖꯤꯛ ꯐꯥꯜꯂꯛꯇꯅ ꯈꯣꯠꯇꯅ ꯀꯣ ꯐꯥꯝꯁꯤꯗ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯗ ꯈꯪꯍꯧꯗꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯆꯥꯛꯀꯧꯕꯗ ꯌꯣꯟꯒꯅꯤꯅ ꯑꯁꯥ ꯇꯧꯔꯝꯕꯁꯦ ꯄꯨꯂꯞ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ